The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna ai pupuning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi hodringagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button the piriba link natragana description the piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. Which of the following is not a computer language? A. COBOL, B. Fortran, C. IBM, D. Perl. Makhada piriba sing asigi manungdagi karambana computer ki language nattabano. Ahanbada COBOL, anisubada Fortran, ahum subada IBM, marisubada Perl. Ngasigi anisuba wahang asidi. How many countries have adopted euro currency? A. 6, B. 7, C. 9, D. 19. Laibak kaya na euro currency bu chatnakrabagi? Ahanbada 6, anisubada 7, ahum subada 9, marisubada 19. Ngasigi ahum subawahang asidi. My Music, My Life is a book by A. Pandit Ravi Shankar, B. Mozart, C. Yehudi Menuhin, D. None of this. My Music, My Life haiba larik asi kanana irambano? Ahanbada Pandit Ravi Shankar, anisubada Mozart, ahum subada Yehudi Menuhin, marisubada mathakta palibasing asi amatta natte. Mathakta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung 3 fawgi mamangda comment tawbirao. Haiba question ahum asigi achumba paokhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. The headquarters of the International Court of Justice is at A. New York, B. The Hague, C. Geneva, D. Rome. Hairiba wahang sige chumba paokhumna B. The Hague. Anisuba wahang da who is known as Gurudev? A. Madan Mohan Malaviya, B. Shama Prasad Mukherjee, C. Rabindranath Tagore, D. None of this. Hairiba wahang asigi achumba paokhumna C. Rabindranath Tagore ni. Ahum suba wahang da who is known as Nightingale of India? A. Padmaja Naidu, B. Vijay Lakshmi Pandit, C. Sarojini Naidu, D. None of this. Hairiba wahang asigi achumba paokhumna C. Sarojini Naidu ni. Hairiba wahang sing asigi achumba paokhum pibirakpa miyoi adadi Linda Longzam ni. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anoba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.